Ningol CHAKOUBA mari LEINANA TAKHELLAMBAM LEIKAI TYC Club AMASUNG Struggling Women Association ANINA SHINDUNA Numit Tarukni Chathagadaba Exhibition Come Sell Ngasi Hounabi Matung inna TAKHELLAMBAM LEIKAI Club Complex ta Houdokhre Houdokhpagi thoram aduga mari LEINANA Struggling Women Association ki President Thongnauzam Pramodini nahai Exhibition asida tongan mafam da leiba Relief Camp ki inmates singna sem saba potchai kya fanghali Ningol CHAKOUBA kumaina lakpada mapaldagi pusilakpa arang araki khudol pot sing laiduna pibagi mahut lamdam asigi soksilaba senmitlon asi khajikhtang oirabasu faganaba amadi relief camp sing da sufam nongfam laitaduna lairiba iricha sing mateng pangnabagi pandamda exhibition asi pangthokpani exhibition asida SWA Moirang Ziribam Moidangpok Khulen Maning Leikai Ilangkhan Pokpi amadi Moirang College Relief Camp branch ki apunba stall mangana saruk yari miyamna su mafam asida laktuna exhibition asida yoliba khudul sing asi leibiu haina mahakna phongdokhi